Nainaduna, Manipur gi isu divert tongduna thamle haina, Thongnauza Maheshwar na phongdokkhre, Imphal East ki thamna pokpi amadi sana sabida, Paulo Bochatpada, KUKI militant SINGNA KAPLAKPA, sniper gi maruna panduna soklaba, L Kapichandra gi anabagi fibam yengsin bachatpada, RPI gi National Secretary Maheshwar Thongnauzamna, Paumi Singa unaduna sumna hai, Hauzik oiriba fibam asida wa ngangbagi matam natre, Thabak to oina onthoktuna action tawgadaba matamni, Political willpower amata leitre, politicians sing chance launaraga leire, Political party amadi politicians singna agenda amakhakta wak tongminaba mathautai, Tokhai tawba matam oidre, party politics taunaba matam nate, Punsinba ngamdaba sina yeknabana khudong chaba lauduna thokhaningdaba kaya oihanbani haina phongdokhi. Asi koigi nuaitaba haitare paumi na solakpa se aduki matik nuaite bicham prajasu yam soi bani huzik se yamna huzik sana sabi thamna popi to jaga da huzik attack se mathang chathar ingarang na handagi aduda akoi paumi ma suzik sniper na palaga koi kabi yamna thongna le raba impact tv gi reporter amani si huzik mayam da information pining bai damak chat reporter ma suzik sok haurakle aduna kayam kuina khang gi doina koi se chahi yam phajale phajalek le phana phajale adu huzik pok da koina main agenda se koina divert tongna basum political ke ruling or opposition or koina divert tongna basum tawle reba haibadi issue ma lapar issue ma divert tongna ba issue ma lapar issue ma divert tongna ba akoi gi main agenda or ba se enemy se kanano koina pami pose karino manipur kan ba hana lauraga manipur kan gadam nate akoi agenda amda pulak lawmina ragadi hagadaba